Good morning, ma'am. Panokpo ningsing mami channel da taram nok chari leibu pamjaba sinau singbu adugidi agi channel sebu nungsi bagi channel da sangpi ragli bagi channel sebu sogat piba agi blog jeng piba sinau sing punungko taram nok chari ado ngasidi leigi oiba gardening gi oiba ko lei nung thaba khotpa pambi singji khatang kana gadaba blog ama semjage na ko ma'am khangdaba sinau sing jauragadi agi video se jenga khatang kana ba phangagadi ꯑꯩꯅꯁꯨ ꯁꯨꯝ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯑꯁꯨꯝ ꯇꯥꯛꯄꯤꯔꯒꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯁꯣꯏꯕꯅꯤ ꯑꯔꯥꯟꯕꯅꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯆꯁꯥ ꯇꯥ ꯈꯔꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯡꯇꯤ ꯃꯪꯒꯨꯝꯁꯨ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯁꯦ ꯂꯩꯁꯦ ꯐꯖꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯏꯃꯪ ꯃꯪꯒꯨꯝ ꯇꯧꯏ ꯅꯣꯡ ꯃꯪꯕ ꯅꯨꯃꯤꯠꯁꯤꯗꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯏꯪꯊꯝꯊꯥꯗꯤ ꯑꯗꯨꯝ ꯅꯣꯡ ꯃꯪꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯕ꯭ꯂꯤꯗꯤꯡ ꯍꯥꯔꯠꯁꯤꯁꯨ ꯐꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯩꯁꯨ ꯁꯨꯝ ꯑꯗꯨꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯀꯩꯅ ꯁꯤꯖꯤꯟꯅꯕ ꯀꯩ ꯊꯥꯕ ꯈꯣꯠꯄ ꯀꯩ ꯍꯥꯞꯄ ꯁꯥꯠꯅꯕꯒꯤ ꯄꯥꯅꯕꯒꯤ ꯍꯥꯏꯒꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯇꯅ ꯄꯥꯝꯕꯤ ꯈꯔ ꯂꯩꯕꯥꯛ ꯀꯩꯀꯥꯅꯦ ꯁꯟꯊꯤ ꯀꯩꯀꯥ ꯍꯥꯞꯄꯤꯒꯦ ꯀꯩꯅꯣꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯕꯤ ꯃꯈꯣꯡꯒꯁꯦ ꯂꯩꯕꯥꯛꯁꯦ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯂꯩꯕꯥꯛ ꯁꯟꯊꯤ ꯍꯥꯞꯄꯤꯒꯦ ꯒꯨꯂꯥꯞꯀꯁꯦ ꯃꯌꯥꯝ ꯄꯨꯡꯈꯠꯂꯦ ꯁꯥꯠꯄꯨꯗꯤ ꯁꯥꯠꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯃꯁꯨ ꯑꯅꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯣꯝꯃꯛꯏꯀꯣ ꯁꯤꯁꯨ ꯁꯟꯊꯤꯒ ꯈꯤꯇꯪ ꯍꯥꯞꯄꯤꯒꯦ ꯇꯧꯕꯁꯦ ꯁꯨꯝ ꯈꯟꯗꯕ ꯈꯜꯂꯤ ꯉꯝꯗꯦꯕꯀꯣ ꯅꯨꯄꯤꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯃ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯅꯪꯗꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯤꯇꯪ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯂꯩ ꯌꯥꯝ ꯁꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯀꯩ ꯇꯧꯖꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯑꯍꯦꯟꯕꯒ ꯁꯤꯖꯤꯟꯅꯗ꯭ꯔꯦꯀꯣ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯐꯪꯕ ꯌꯨꯝꯗꯒꯤ ꯐꯪꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦꯀꯣ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯐꯣꯏ ꯃꯀꯨꯅꯤꯁꯦ ꯑꯩꯗꯤ ꯑꯌꯥꯝꯕꯗꯁꯨ ꯂꯐꯣꯏ ꯃꯀꯨꯁꯦ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯍꯩꯕꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯃꯥꯡꯒꯤꯗꯁꯨ ꯊꯥꯡꯒꯠꯄꯅꯦꯀꯣ ꯑꯗꯣ ꯌꯦꯔꯨꯝ ꯃꯀꯨ ꯂꯐꯣꯏ ꯃꯀꯨ ꯆꯥꯃꯅ ꯃꯌꯥꯝꯅ NPK ꯍꯥꯏꯅ ꯇꯥꯟꯅꯔꯝꯒꯅꯤꯀꯣ NPK ꯍꯥꯏꯅ 2020 1919 ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ NPKꯗꯣ ꯆꯥꯃꯅꯥꯒ ꯂꯐꯣꯏ ꯃꯀꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯃꯀꯨꯒꯗꯒꯤ ꯐꯪꯕ ꯉꯝꯃꯦꯕꯀꯣ ꯑꯁꯤꯒꯤ NPK ꯑꯣꯏꯌꯦꯕ ꯑꯁꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤꯅꯦ NPKꯁꯦ ꯁꯤꯖꯤꯟꯅꯔꯒ ꯄꯣꯠ ꯃꯈꯣꯡ ꯃꯔꯥ ꯆꯠꯍꯟꯕ ꯐꯍꯟꯕ ꯄꯥꯝꯕꯤ ꯃꯁꯥ ꯐꯍꯟꯕ ꯃꯍꯩ ꯆꯥꯜꯍꯟꯕꯒꯤꯅꯤꯀꯣ NPKꯁꯦ ꯑꯗꯣ ꯑꯗꯨꯒꯤ NPKꯁꯦ ꯆꯥꯃꯅꯥꯒ ꯌꯦꯔꯨꯝ ꯃꯀꯨꯒ ꯂꯐꯣꯏ ꯃꯀꯨꯒꯗꯒꯤ ꯐꯪꯉꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯊꯕꯛ ꯍꯧꯒꯠꯄꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯂꯩ ꯈꯔ ꯊꯥꯅꯕꯒꯤ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯈꯔ ꯃꯤꯛꯁ ꯇꯧꯅ ꯈꯣꯠꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯅ ꯊꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯔꯦꯗꯤꯗ ꯊꯝꯈ꯭ꯔꯒꯗꯤ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯁꯠ ꯁꯠ ꯊꯥꯖꯤꯟꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯕꯤ ꯀꯩꯀꯥꯗꯨꯁꯨ ꯃꯈꯣꯡꯗ ꯒꯨꯂꯥꯞꯀꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯒꯦꯅꯀꯣ ꯁꯤꯒꯤ ꯂꯩꯁꯤ ꯐꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯤꯒ ꯂꯩꯔꯤꯁꯦ ꯌꯦꯔꯨꯝ ꯃꯀꯨ ꯑꯗꯨꯒꯩꯗꯤ ꯂꯐꯣꯏ ꯃꯀꯨꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯒꯤ ꯈꯖꯤꯛꯈꯔ ꯂꯩꯕꯗ ꯄꯨꯊꯣꯛꯄꯅꯤꯀꯣ ꯑꯩꯗꯤ ꯑꯅꯝꯕꯗꯗꯤ ꯃꯍꯤꯗ ꯇꯤꯡꯉꯒ ꯍꯩꯀꯣ ꯑꯗꯨ ꯁꯤ ꯇꯤꯜꯍꯧ ꯃꯀꯨꯁꯨ ꯀꯥꯟꯅꯩ ꯑꯥꯂꯨ ꯃꯀꯨꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯕꯗ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅꯅꯦ ꯌꯥꯝꯅ ꯇꯧꯔꯝꯃꯤꯅꯦ ꯂꯐꯣꯏ ꯃꯀꯨꯁꯦ ꯅꯨꯡꯁꯥꯗ ꯀꯪꯍꯟꯒꯅꯤ ꯃꯌꯥꯝ ꯑꯃ ꯈꯣꯛꯄꯁꯦ ꯂꯧꯁꯟ ꯊꯝꯃꯒ ꯑꯗꯩꯗꯤ ꯀꯨꯞꯊꯣꯛꯍꯜꯂꯒꯅꯦ ꯇꯛꯊꯣꯛꯑꯒ ꯀꯨꯞꯄꯒ ꯄꯥꯝꯕꯤꯗ ꯍꯥꯞꯄ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯃꯀꯨꯀꯥꯁꯦ ꯌꯦꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯝꯂꯦꯠ ꯍꯧꯈꯤꯕꯒꯤ ꯊꯨꯒꯥꯏꯕꯁꯦ ꯑꯩꯗꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯃꯥꯁꯦ ꯌꯥꯝ ꯁꯦꯡꯅ ꯆꯥꯝꯕꯩ ꯃꯊꯧ ꯇꯥꯏꯀꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯗꯤ ꯃꯊꯟꯇ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯕ ꯑꯗꯨꯀꯥꯟꯗ ꯇꯛꯈꯥꯏꯔꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒ ꯄꯣꯠ ꯃꯈꯣꯡꯗ ꯌꯥꯝ ꯍꯥꯞꯄꯝꯃꯤ ꯃꯌꯥꯝ ꯑꯗꯣ NPKꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯌꯦꯔꯨꯝ ꯃꯀꯨ ꯀꯩꯀꯥꯗꯨꯒꯩ ꯐꯪꯉꯦꯕ ꯂꯐꯣꯏ ꯃꯀꯨ ꯑꯗꯨꯒꯒꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅꯅꯦ ꯂꯩꯕꯥꯛꯁꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯕꯥꯛ ꯑꯃꯟꯕꯅꯤꯀꯣ ꯂꯩꯕꯥꯛ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯃꯊꯤ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤꯗꯩ ꯄꯨꯔꯛꯄꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯀꯌꯥꯝꯗꯤ ꯐꯠꯇꯕ ꯌꯥꯎꯔꯝꯈ꯭ꯔꯦ ꯃꯌꯥꯝ ꯆꯩꯇꯦꯛ ꯀꯔꯤꯀꯥ ꯄ꯭ꯂꯥꯁꯇꯤꯛꯀ ꯌꯥꯝ ꯌꯥꯎꯔꯦ ꯌꯥꯝ ꯌꯥꯎꯈ꯭ꯔꯕ ꯐꯠꯇꯕꯅ ꯑꯁꯤꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯄꯣꯠ ꯆꯩ ꯊꯥꯈꯤꯕ ꯍꯥꯟꯅꯗꯤ ꯑꯩꯅ ꯃꯊꯛꯇ ꯊꯥꯔꯝꯃꯦꯕ ꯗꯂꯥꯏ ꯃꯊꯛꯇ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯛꯇꯒ ꯉꯝꯗ꯭ꯔꯦꯗ ꯑꯗꯨꯅ ꯑꯩ ꯃꯈꯥꯗ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦ ꯃꯊꯛꯇ ꯀꯥꯊꯣꯛ ꯀꯥꯁꯤꯟꯒꯁꯨꯀꯣ ꯑꯗꯣ ꯑꯩꯗꯤ CRP ꯀꯦꯝꯞꯂꯣꯝꯗꯒꯤ ꯆꯣꯡ ꯂꯥꯛꯏ ꯕꯥꯟꯗꯣꯔ ꯑꯗꯨ ꯀꯤꯅꯁꯨ ꯃꯊꯛꯇꯒ ꯊꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯤꯟ ꯌꯥꯝ ꯌꯥꯎꯔꯝꯃꯤ ꯁꯟꯊꯤ ꯃꯔꯛꯁꯤꯒ ꯍꯥꯃꯦꯡ ꯃꯊꯤ ꯃꯔꯛꯁꯤꯒ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯦꯀꯣ ꯐꯠꯇꯕ ꯑꯆꯧꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯖꯔꯦ ꯑꯗꯣ ꯑꯁꯤꯁꯤꯁꯨ ꯀꯨꯞꯍꯟꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯩꯇꯥꯟꯁꯨ ꯌꯥꯎꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ
ꯎꯠꯁꯨ ꯍꯥꯞꯄ ꯌꯥꯏ ꯃꯩꯇꯥꯟꯗꯒꯤꯁꯨꯀꯣ ꯃꯩꯇꯥꯟ ꯑꯩꯈꯣꯏ ꯒꯨꯂꯥꯞꯇꯒꯁꯨ ꯃꯩꯇꯥꯟ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯐꯩꯌꯦꯕ ꯃꯩꯇꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯐꯤꯜꯇꯔ ꯇꯧꯊꯣꯛꯈꯤꯕꯩ ꯀꯩꯅꯣꯅꯤꯀꯣ ꯑꯃꯟꯕ ꯀꯣꯏꯂꯥꯅꯤ ꯑꯗꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯄꯣꯠ ꯃꯈꯣꯡꯁꯤꯒꯀꯣ ꯑꯩꯈꯣꯏ ꯒꯝꯂꯥꯗ ꯄꯣꯠ ꯊꯥꯕ ꯍꯥꯏꯁꯦ ꯄꯤꯛꯈ꯭ꯔꯕ ꯒꯝꯂꯥꯁꯤꯒꯤ ꯂꯩꯕꯥꯛꯁꯨ ꯈꯛꯇꯅ ꯐꯔꯛꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯚꯔꯃꯤ ꯀꯝꯄꯣꯁꯀꯨꯝꯕ ꯁꯟꯊꯤꯒꯨꯝꯕ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯤ ꯇꯥꯏꯀꯣ ꯍꯥꯏꯁꯦ ꯂꯩꯕꯥꯛꯀ ꯁꯟꯊꯤꯒ ꯆꯥꯟꯅꯕꯅꯤ ꯍꯥꯃꯦꯡ ꯃꯊꯤꯒꯀꯣ ꯑꯗꯣ ꯑꯩꯅ ꯑꯅꯝꯕꯗꯗꯤ ꯑꯩ ꯃꯌꯥꯝ ꯆꯦꯡ ꯆꯥꯝꯕꯒꯤ ꯃꯍꯤꯒ ꯍꯋꯥꯏ ꯆꯥꯝꯕꯒꯤ ꯃꯍꯤꯒꯇꯅꯦ ꯑꯩꯅ ꯑꯅꯝꯕ ꯁꯤꯖꯤꯟꯅꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔꯁꯨ ꯍꯥꯞꯄꯤꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯐꯣꯏ ꯃꯀꯨ ꯇꯤꯡꯕꯩ ꯃꯍꯤꯁꯤꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯀꯣ ꯑꯗꯣ ꯌꯥꯝꯅꯒ ꯊꯥꯕ ꯅꯠꯇꯦꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯄꯤꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯀꯪꯕ ꯃꯅꯥꯒꯤ ꯁꯥꯔꯗꯨꯁꯨ ꯌꯥꯝ ꯐꯩꯀꯣ ꯃꯅꯥ ꯄꯠꯊꯔꯛꯄ ꯄꯨꯝꯊꯔꯛꯄ ꯚꯔꯃꯤ ꯀꯝꯄꯣꯁ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅꯅꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯁꯪ ꯑꯃꯥꯟ ꯀꯦꯜꯂꯛꯄ ꯀꯩꯅꯣꯒꯁꯦ ꯀꯩꯅꯣꯒꯤ ꯀꯣꯕꯤꯒꯤ ꯃꯅꯥꯒꯁꯦ ꯑꯩꯅ ꯂꯪꯊꯣꯛꯇ꯭ꯔꯕ ꯑꯗꯣ ꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯀꯨꯅꯥꯁꯤꯒ ꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯄꯠꯊꯖꯈꯤꯅꯤ ꯁꯥꯔ ꯑꯣꯏꯖꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯅ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯊꯥꯖꯤꯟꯖꯔꯦ ꯂꯩꯕꯥꯛꯀ ꯁꯟꯊꯤꯒꯅꯦ ꯌꯥꯟꯅꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯒꯝꯂꯥ ꯈꯔꯅꯦ ꯂꯧꯕꯅꯦ ꯑꯍꯟꯕ ꯑꯗꯣ ꯃꯈꯨꯟ ꯍꯟꯗꯣꯛꯀꯥꯏꯅꯅꯦ ꯑꯩꯅ ꯃꯈꯨꯟ ꯍꯟꯒꯦꯅ ꯇꯧꯕꯅꯦꯀꯣ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯒ ꯊꯝꯒꯦ ꯑꯩꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯣꯠ ꯆꯩꯗꯣ ꯊꯥꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯈꯨꯟ ꯍꯟꯒꯦ ꯍꯥꯏꯅ ꯃꯩ ꯇꯧꯔꯒꯅꯦ ꯀꯃꯥꯏꯅ ꯇꯧꯅ ꯍꯟꯕ ꯍꯥꯏꯗꯨꯁꯨ ꯌꯦꯡꯍꯟꯒꯦꯀꯣ ꯃꯌꯥꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯂꯩ ꯅꯨꯡ ꯊꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯇꯧꯅꯔꯦꯀꯣ ꯑꯗꯣ ꯅꯧꯅ ꯇꯧꯈꯠꯂꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨꯀꯣ ꯁꯨꯃꯥꯏꯅ ꯃꯈꯨꯟ ꯍꯟꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯩꯅ ꯃꯈꯨꯟꯁꯦ ꯍꯟꯗꯣꯛꯆꯔꯦꯀꯣ ꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯅꯀꯣ ꯑꯗꯣ ꯃꯈꯨꯟ ꯍꯟꯕꯩ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯈꯨꯟꯁꯦ ꯊꯝꯗ꯭ꯔꯒꯗꯤ ꯏꯁꯤꯡ ꯆꯠꯐꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯃꯔꯥ ꯄꯨꯝꯊꯔꯛꯀꯅꯦꯕ ꯁꯤꯒꯤ ꯃꯈꯨꯟꯁꯦ ꯍꯟꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯁꯤ ꯃꯈꯨꯟꯁꯦ ꯍꯟꯗ꯭ꯔꯒꯗꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯇꯨꯡꯅ ꯂꯩꯔꯒ ꯄꯣꯠꯇꯣ ꯃꯔꯥ ꯄꯨꯝꯊꯔꯛꯀꯅꯤ ꯑꯗꯩ ꯄꯥꯝꯕꯤ ꯁꯤꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯃꯈꯨꯟ ꯍꯟꯕꯤꯕ ꯇꯥꯏ ꯑꯗꯣ ꯃꯈꯨꯟꯁꯦ ꯍꯜꯂꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛꯁꯨ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦꯀꯣ ꯂꯩꯕꯥꯛꯇꯣ ꯍꯥꯞꯆꯤꯜꯂꯒꯗꯤ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯜꯂꯒꯗꯤ ꯄꯣꯠꯁꯦ ꯃꯈꯨꯟꯁꯦ ꯑꯃꯨꯛ ꯐꯨꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯥꯏ ꯅꯨꯡꯒꯥꯏꯒꯨꯝꯕ ꯍꯥꯏꯗꯤ ꯆꯦꯛ ꯑꯀꯥꯏꯕ ꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯒ ꯌꯦꯡꯉꯨꯅꯦ ꯀ꯭ꯋꯥ ꯍꯥꯞꯆꯤꯜꯂꯤꯅꯤ ꯃꯌꯥꯝ ꯀ꯭ꯋꯥ ꯃꯀꯨꯅꯦ ꯀ꯭ꯋꯥ ꯃꯀꯨ ꯍꯥꯞꯆꯤꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯒꯨꯝꯕ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯐꯤꯜꯇꯔ ꯇꯧꯊꯣꯛꯈꯤꯕꯒꯤ ꯑꯃꯟꯕ ꯀꯣꯏꯂꯥ ꯂꯧꯊꯣꯛꯄ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯍꯥꯞꯆꯩꯌꯦꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯀ꯭ꯋꯥ ꯃꯀꯨꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯞꯄꯩ ꯋꯥꯅꯤ ꯃꯈꯥꯗ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯅꯨꯡꯒꯨꯝꯕ ꯍꯥꯞꯀꯗꯕꯅꯤ ꯑꯗꯣ ꯑꯁꯤꯒꯗꯤ ꯑꯩꯅ ꯅꯨꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯄꯒ ꯐꯖꯒꯦꯅꯀꯣ ꯑꯩꯅ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯀ꯭ꯋꯥ ꯃꯀꯨ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯑꯀꯥꯏꯕꯒꯨꯝꯕꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯇꯣꯞ ꯀꯥꯏꯕ ꯂꯩꯕꯥꯛꯀꯤ ꯇꯣꯞꯇꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯃꯈꯨꯟ ꯍꯜꯂꯒ ꯄꯤꯔꯛꯑꯕꯅꯤꯀꯣ ꯑꯩ ꯃꯈꯨꯟꯁꯦ ꯌꯥꯝꯅ ꯂꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯃꯔꯤ ꯍꯟꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯗꯕꯀꯣ ꯗꯥꯏꯔꯦꯛ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯒꯗꯤ ꯂꯩꯕꯥꯛꯇꯨꯅ ꯐꯨꯟꯈꯤꯅꯦꯕ ꯃꯈꯨꯟꯁꯦ ꯏꯁꯤꯡ ꯆꯠꯄ ꯉꯝꯃꯣꯏꯑꯕꯀꯣ ꯏꯁꯤꯡ ꯆꯠꯄ ꯌꯥꯝꯅ ꯃꯊꯧ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯏꯁꯤꯡꯗꯣ ꯃꯅꯨꯡꯗ ꯇꯨꯡꯁꯟꯅ ꯂꯩꯕ ꯌꯥꯗꯦꯗꯅ ꯆꯠꯈꯤꯕ ꯇꯥꯕꯀꯣ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯆꯦꯛ ꯑꯀꯥꯏꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯎꯅꯥꯒꯨꯝꯕ ꯑꯀꯪꯕꯁꯦ ꯁꯨꯝ ꯂꯩ ꯃꯅꯥ ꯑꯀꯪꯕꯀꯁꯦ ꯁꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯁꯨꯝ ꯄꯠꯊꯔꯒ ꯑꯗꯨꯝ ꯁꯥꯔ ꯑꯣꯏꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦꯡꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯊꯥꯈꯤꯔꯦ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯊꯝꯃꯤꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯁꯤ ꯑꯩꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦꯅ ꯑꯩꯗꯤ ꯑꯅꯝꯕꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯊꯝꯃꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯒꯨꯂꯥꯞꯀꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯁꯦꯝꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯃꯊꯤꯗꯨꯒ ꯂꯩꯕꯥꯛꯀ ꯆꯥꯟꯅꯕꯗꯨꯅꯤꯅꯀꯣ ꯑꯗ ꯃꯩꯇꯥꯟꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯌꯦꯔꯨꯝ ꯃꯀꯨꯒ ꯀꯩꯅꯣꯒꯁꯦ ꯌꯦꯔꯨꯝ ꯃꯀꯨꯒꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯥꯞꯄꯔꯣꯏꯗꯤ ꯑꯩꯅ ꯀꯨꯞꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯞꯍꯟꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯎ ꯆꯥꯎꯅꯁꯨ ꯍꯥꯞꯅꯤꯡꯗꯦ ꯑꯗꯣ ꯑꯩ ꯆꯥ ꯃꯅꯥ ꯈꯔ ꯍꯥꯞꯆꯤꯜꯂꯁꯦ ꯂꯣꯟꯊꯣꯛꯇꯕ ꯑꯍꯤꯡꯕ ꯆꯥ ꯃꯅꯥꯅꯤ ꯃꯌꯥꯝ ꯂꯣꯟꯗ꯭ꯔꯤꯕ ꯆꯥꯒꯤ ꯃꯅꯥꯅꯤ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯒꯨꯂꯥꯞꯇ ꯑꯗꯨꯒꯤ ꯑꯗꯣ ꯑꯩꯅ ꯂꯣꯟꯊꯣꯛꯄ ꯐꯧꯗꯣꯛꯄ ꯃꯅꯥꯁꯤꯁꯨ ꯆꯥ ꯃꯅꯥꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯗꯨꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯃꯀꯨꯀꯥꯗꯣ ꯌꯦꯔꯨꯝ ꯐꯨꯠꯄꯒꯤ ꯃꯍꯤꯁꯨ ꯍꯩꯕ ꯌꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯨꯝꯒꯨꯝꯕ ꯊꯥꯎꯒꯨꯝꯕ ꯍꯥꯞꯇ꯭ꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤ ꯒꯨꯂꯥꯞꯇ ꯍꯥꯞꯇꯣꯏꯅꯤ ꯃꯌꯥꯝꯁꯦ ꯁꯤ ꯒꯨꯂꯥꯞꯁꯦ ꯄꯣꯝꯕꯁꯨ ꯍꯧꯒꯠꯂꯦꯀꯣ ꯌꯥꯝꯅꯁꯨ ꯁꯥꯠꯄꯗꯤ ꯂꯣꯏꯈ꯭ꯔꯦ ꯈꯔ ꯁꯥꯠꯈ꯭ꯔꯦꯕ
ꯑꯗ ꯑꯩꯅ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛꯁꯦ ꯂꯧꯊꯣꯛꯄꯤꯒꯦꯀꯣ ꯔꯤꯄꯣꯔꯇꯤꯡ ꯇꯧꯊꯣꯛꯀꯦ ꯍꯥꯏꯗꯤ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯇꯧꯊꯣꯛꯑꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯄꯅꯦ ꯄꯨꯔꯥ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯀꯣ ꯂꯩꯕꯥꯛ ꯄꯨꯔꯥ ꯁꯤꯟꯗꯣꯛꯑꯒꯅꯦ ꯊꯥꯗꯣꯛꯄꯒꯤꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯈꯥꯂꯤ ꯂꯩꯕꯥꯛꯁꯤꯗ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯅꯧꯕ ꯂꯩꯕꯥꯛ ꯁꯦꯝꯖꯕ ꯁꯥꯔ ꯆꯥꯎꯕ ꯂꯩꯕꯥꯛꯁꯦ ꯈꯔ ꯍꯥꯞꯄꯤꯒꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯒꯨꯂꯥꯞ ꯖꯥꯝ ꯁꯥꯠꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦꯀꯣ ꯏꯇꯠ ꯇꯠꯇꯅꯗꯤ ꯑꯗꯨꯝ ꯁꯥꯠꯂꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯠꯂꯤ ꯑꯗꯨꯒꯁꯨ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯑꯩꯈꯣꯏ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞꯀ ꯍꯥꯏꯅꯩꯅꯤꯀꯣ ꯃꯌꯥꯝ ꯋꯥꯛꯆꯤꯡꯗ ꯌꯥꯝꯅ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯁꯤꯒꯅ ꯍꯦꯜꯂꯦꯕ ꯃꯥꯒꯤ ꯁꯥꯠꯄꯁꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯑꯅꯧ ꯑꯅꯧꯕ ꯍꯥꯞꯄꯤꯒꯦ ꯂꯩ ꯌꯥꯝꯅ ꯁꯥꯠꯅꯕꯒꯤ ꯂꯩ ꯆꯥꯎꯅꯕꯒꯤ ꯍꯥꯏꯅꯀꯣ ꯑꯅꯧꯕ ꯁꯦꯝꯕꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯐꯣꯏ ꯃꯀꯨ ꯇꯤꯡꯉꯒ ꯑꯩ ꯃꯍꯤ ꯑꯗꯨ ꯌꯥꯝ ꯁꯤꯖꯤꯟꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯍꯪꯒꯥꯝ ꯃꯔꯨꯒꯤꯅꯦ ꯍꯪꯒꯥꯝ ꯇꯛꯊꯣꯛꯄꯒꯤꯅꯦ ꯊꯥꯎ ꯁꯨꯝꯕꯒꯤ ꯀꯩꯅꯣꯗꯣ ꯁꯣꯔꯁꯣ ꯈꯜꯂꯤꯑꯅ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩꯀꯣ ꯅꯤꯡꯊꯝꯊꯥꯗꯀꯣ ꯃꯌꯥꯝ ꯈꯨꯂꯥꯡ ꯊꯥꯗꯗꯤ ꯑꯗꯨꯗꯣ ꯁꯤꯖꯤꯟꯅꯕꯤꯅꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯝꯈꯤꯕꯒꯤ ꯃꯊꯤ ꯃꯄꯥꯛ ꯃꯄꯥꯛꯇꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯁꯔꯁꯣ ꯈꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯈꯨꯂꯥꯡ ꯊꯥꯗꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯃꯥꯗꯤ ꯊꯥꯎ ꯌꯥꯎꯕ ꯄꯣꯠꯅꯅꯦ ꯐꯥꯝꯕꯤ ꯁꯤꯒꯅꯦ ꯍꯥꯏꯅꯅꯦ ꯈꯨꯂꯥꯡ ꯊꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯪꯊꯝꯊꯥꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯗꯥꯏꯔꯦꯛꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯨꯝꯕ ꯇꯤꯡꯅ ꯃꯥꯁꯦ ꯄꯨꯔꯥ ꯄꯠꯊꯍꯜꯂꯒ ꯑꯗꯨꯒꯤ ꯃꯍꯤꯗꯨꯒ ꯏꯁꯤꯡꯒ ꯌꯥꯟꯅꯔꯒ ꯍꯩꯒꯗꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦꯗ ꯍꯥꯟꯅ ꯑꯩꯅ ꯌꯨꯇꯨꯕꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯁꯦ ꯄꯥꯏꯖꯗ꯭ꯔꯤꯉꯩ ꯍꯥꯡꯖꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯧꯖꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯁꯔꯁꯣ ꯈꯜꯂꯤꯒꯗꯣ ꯂꯩꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦꯗ ꯑꯗꯨꯝ ꯑꯩꯅ ꯆꯦꯡꯍꯤ ꯈꯔ ꯍꯋꯥꯏ ꯃꯍꯤ ꯈꯔ ꯂꯐꯣꯏ ꯌꯨꯝꯗ ꯆꯥꯕꯒꯤ ꯂꯩꯕꯗꯣ ꯃꯀꯨꯗꯣ ꯁꯨꯝ ꯁꯨꯝ ꯇꯤꯡꯁꯤꯟꯖꯔ ꯈꯔ ꯇꯤꯜꯍꯧ ꯃꯀꯨ ꯆꯅꯝ ꯃꯀꯨꯗ ꯇꯤꯡꯁꯤꯜꯂ ꯑꯗꯨꯒꯨꯝꯕꯗꯨꯇ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯂꯣꯏꯅ ꯃꯈꯣꯡꯁꯤꯡꯁꯦ ꯂꯧꯊꯣꯛꯅ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯅ ꯂꯩꯕꯥꯛꯁꯦ ꯃꯤꯛꯁ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯟꯕ ꯂꯧꯊꯣꯛꯈꯤꯕ ꯂꯩꯕꯥꯛꯇꯣ ꯑꯗꯨꯗꯨꯁꯨ ꯃꯊꯛꯇ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯤꯅꯤ ꯑꯗꯣ ꯀꯩꯅꯣ ꯑꯗꯣ ꯒꯨꯂꯥꯞꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯌꯦꯡꯉꯨꯁꯨ ꯃꯌꯥꯝꯁꯦ ꯃꯇꯣꯟ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯐꯪꯒꯤꯁꯥꯏꯠ ꯇꯩꯕꯤꯕ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯌꯥꯏꯉꯪ ꯇꯩꯒꯦꯁꯨ ꯌꯥꯏ ꯑꯗꯩꯗꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯗꯨꯝ ꯇꯩꯁꯟꯅꯕꯅꯤ ꯑꯗꯨ ꯇꯩꯍꯧꯗ꯭ꯔꯒꯗꯤ ꯑꯁꯤ ꯁꯤꯊꯈꯤꯕ ꯑꯩꯅ ꯇꯩꯕꯅꯦꯕꯀꯣ ꯅꯣꯡ ꯆꯨꯕꯗ ꯆꯥꯝꯊꯣꯛꯈꯤꯕ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯩꯁꯦ ꯀꯪꯁꯟꯕꯀꯣ ꯌꯥꯝ ꯄꯣꯝꯂꯛꯑꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯉꯥꯡꯕꯒꯤꯅꯤ ꯑꯗꯨꯒꯩꯗꯤ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯝꯕꯤ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯂꯩꯕꯥꯛꯁꯦ ꯂꯧꯊꯣꯛꯑꯦ ꯁꯤꯅ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤꯅꯤ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯩꯅ ꯂꯧꯊꯣꯛꯏꯁꯦ ꯃꯣꯟꯕꯅꯤ ꯌꯥꯝ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯗꯦꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯒ꯭ꯔꯥꯐ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯪꯒꯂꯤ ꯒꯨꯂꯥꯞꯇꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤꯂꯥꯇꯤ ꯒꯨꯂꯥꯞꯁꯦ ꯅꯞꯁꯜꯂꯒ ꯆꯔꯥ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯈꯥꯗꯒꯤ ꯃꯆꯩ ꯆꯔꯥ ꯆꯣꯡꯈꯠꯂꯛꯄ ꯃꯁꯥꯗꯣ ꯑꯗꯣ ꯊꯝꯕꯤꯒꯅꯨ ꯊꯨꯗꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯌꯣꯟꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯇꯥꯛꯂꯛꯄꯅꯤꯀꯣ ꯑꯗꯨꯗꯣ ꯖꯪꯒꯂꯤ ꯒꯨꯂꯥꯞ ꯑꯣꯏꯗꯣꯏꯅꯦ ꯃꯈꯥꯗꯒꯤ ꯆꯣꯡꯈꯠꯂꯛꯄꯗꯣ ꯑꯗꯨꯗꯣ ꯃꯅꯥ 9 ꯄꯥꯜꯂꯦ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ ꯃꯅꯥ 9 ꯄꯥꯟꯕ ꯒꯨꯂꯥꯞ ꯃꯅꯥꯗꯣ ꯑꯗꯨ ꯖꯪꯒꯂꯤꯒꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯄꯥꯝꯕꯤꯁꯤꯗꯒꯤ ꯆꯣꯡꯈꯠꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯞꯁꯜꯂꯛꯄ ꯑꯐꯕ ꯖꯥꯠꯁꯦ ꯑꯣꯏꯗꯕꯅꯦ ꯑꯗꯨꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯊꯝꯒꯅꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯦꯟꯇꯛꯅ ꯁꯨꯝ ꯂꯧꯁꯟꯖꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯁꯥꯁꯤꯡꯁꯦ ꯀꯩꯅꯣꯁꯤꯡꯁꯦ ꯃꯈꯣꯡꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯕꯥꯛ ꯁꯤꯟꯗꯣꯛꯆꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯒꯨꯂꯥꯞꯁꯦ 3ꯈꯛꯅꯤ 4 ꯁꯨꯔꯝꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯣꯠꯅꯕ ꯉꯝꯗꯕꯗꯒꯤꯀꯣ 3ꯈꯛꯇꯤ ꯒꯝꯂꯥꯗ ꯂꯩ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯥꯕꯁꯦ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯂꯣꯏꯅ ꯀꯥꯞꯄꯤꯔꯦ ꯏꯁꯤꯡ ꯆꯥꯏꯕꯤꯕꯩꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏꯀꯣ ꯏꯁꯤꯡ ꯆꯥꯏꯕꯤꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯉꯩꯗ ꯆꯥꯏꯍꯧꯒꯗꯕ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗꯗꯤ ꯆꯥꯏꯕ ꯌꯥꯗꯦ ꯁꯤꯃ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯨꯔꯦ ꯈꯪꯗꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯨꯀꯣ ꯑꯩꯒꯤ ꯖꯣꯕꯥꯁꯦ ꯁꯥꯠꯂꯛꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯕ ꯂꯩꯕꯥꯛꯁꯤꯡꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯧꯊꯍꯜꯂꯒ ꯊꯝꯃꯦꯕꯀꯣ ꯑꯩꯒꯤ ꯃꯃꯥꯡꯒꯤꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯖꯤꯜꯂꯒ ꯊꯝꯕꯀꯣ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯒ ꯊꯥꯕꯗꯣ ꯇꯧꯗꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯊꯝꯃꯗꯤ ꯏꯁꯤꯡꯒꯁꯦ ꯆꯨꯊꯣꯛꯅ ꯊꯝꯃꯗꯤꯀꯣ ꯃꯥꯒꯤ ꯄꯣꯠꯇꯣ ꯃꯨꯟꯊꯔꯦꯗꯅ ꯄꯩꯁꯥ ꯇꯥꯊꯔꯒ ꯊꯥꯕꯗꯨꯅ ꯐꯩꯌꯦꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯁꯦ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯥꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯌꯥꯝꯕꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯖꯤꯜꯂꯒ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯣꯊꯣꯛꯅ ꯄꯠꯊꯅ ꯂꯩꯁꯥ ꯇꯥꯍꯜꯂꯒ ꯐꯖ ꯇꯧꯔꯒꯀꯣ ꯑꯗꯩꯗꯤ ꯊꯥꯏꯌꯦꯕ ꯂꯩ ꯊꯥꯕꯁꯦ ꯑꯁꯨꯝ ꯅꯣꯒꯣꯠ ꯁꯦꯝꯃꯒ ꯊꯥꯕꯁꯨ ꯌꯥꯎꯏꯅꯦ ꯑꯗꯨꯁꯨ ꯑꯅꯝꯕꯗꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯍꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯩꯔꯤꯕ ꯏꯁꯤꯡꯁꯦ ꯃꯈꯥꯗ ꯒꯝꯂꯥꯁꯤꯒꯤ ꯃꯈꯥꯗ ꯆꯠꯍꯟꯈꯤꯕ ꯇꯥꯏꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯍꯥꯞꯄꯁꯦ
ꯏꯁꯤꯡꯁꯦ ꯊꯨꯝꯅꯕ ꯍꯩꯕꯤ ꯇꯥꯏ ꯑꯗꯨꯒ ꯃꯈꯥꯗ ꯐꯥꯎꯗꯣꯛꯅ ꯆꯠꯍꯟꯈꯤꯕ ꯇꯥꯏꯌꯦꯕ ꯑꯗꯒꯤ ꯊꯥꯕꯜ ꯂꯩꯁꯦ ꯐꯖꯃꯟꯒꯤꯅ ꯑꯗꯨꯝ ꯈꯔꯁꯨ ꯌꯦꯡꯍꯜꯂꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯦꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯅꯁꯨ ꯂꯧꯔꯕ꯭ꯔꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯁꯥꯅ ꯊꯥꯕ ꯃꯁꯥ ꯃꯇꯣꯟ ꯀꯛꯑꯒ ꯊꯥꯕ ꯁꯅꯥꯔꯩꯅꯤ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ